Meaning that we will put around sharing a shiggy video today. Samsung Galaxy M35 high phone say in a hundred key Amazon gis sale the matam sida I'm so recommend of the kiba publishing kungirian study ramba aduga 6,000 image to Oiba quite a fava who's matam sida camera the damakta sukalaga lay abu phone money aduga offer give matam sida publishing tramanga manunda card discount mo happen targadi publishing tramanga manunda gumba hongna lay aba phone amni nam to share to the give phone adugi phone se aina so handa ki Amazon gi sale manung sida laser e aduga sigi phone se mayam da karam khagi phone no design se masak si kamai tawti aduga mase tungkoina sinabda yagadra natragna fa phone ma oigadra haibna sing sigi matangda video ma semna bi damakta ujar ko video aduni nasigi video sibu mayamna loi phawtang yeng video aduga ahan bagi oina hojiki oina sigi phone sigi unboxing experience to box hangdo khanda kari ka yaure adu han yeng ner se du loi kanda nasigi phone sigi matangda semba kupa maro khambi na bi damakta video sibu loi phawtang yeng tabi मैम हुजिक फोन दो डिलीवरी तौरमे दो फ्लिपकार्ट की ओपन बॉक्स डिलीवरी है दना मोना पैकेट तो हांगदो पिरकदो अमेज़न की सिदा हुजिक हांगदो अमद्रे दो आइना ओइना हांगदोक्सरे अतीना तौरकांदा हांगदोगे सि फोन से याम फजना पैकेट अममु सिदा अममु योममे सिकान आइना सिगे फोन से मैम दो याम कना रिकमेंड तौजबदो आइना सि फोन से फई फई ना दि मैम येंगमिनरस करी कमन तौबनो हाइदा बिल Amazon की बिल मैम सांग इरे थारे खाना दब रिटर्न गुम तौगदब प्रोसेस लेरगदी को आई फोन से हंदोके नत्रगन अमहना कनो तौगे प्रॉब्लम लेरम तागदी सोयंगाम यामगदी हंदोक यारे से लेरे Samsung के लोग लर्निंग थारे से डॉक्टर थाजदर में Samsung Galaxy M35 5G हंदो कांदा मैम पुना हयिंग ओइ कनो तो मखा ताबदम उयेमिनरसी हुजिकी ओइना इसी सिलजे स्वाइन कथलगे दुगा do not accept the seal is broken hai je moi si je broke tor magadi seal je kaira magadi accept to no gain thari se Flipkart ki dum delivery to da ko mi dura dum khupta mang dum hangdo dam ne ai open box delivery hen Amazon ki phone na kaina ki unboxing experience hai tare ko khoina no po le ru gi sa na hangdok cha ba gi no ai jab du madi Amazon ki phone di mang dri Flipkart ko na di ndu gi leitre leire phone the phone leire taoba yeng asi kan side tagi hangdok no mai se dai leire phone masak sa leire fazai phone sidi Samsung Galaxy M35 polishing taraga manga leibni hojik set manung sida adu offer yawdi amu hena taraga fange kai kai yawm deina haide mai sin manung sida kaisu hen da yawm maro sida cable lama ga yawm gani sim ejector pin se leire duka cable leire cable ga documentation khara document khara sidi ana su sina dabni hojikandi tai kem yawdre simangai phone ki design and oiba dugam phajai camera hum pali se camera se loina functionable oiba camera tani simadi khita ma je mai sinabam je ai lerem dog mande maru oina primary camera siga ultraviolet camera siga sinaram dog male adu khuzik yengminar se puna book phone lae ma charger yawroi ko mai di Samsung ki khwai maru oiba sini मैमना निजंग काउथोकिबे लेगा सु निजंग बिरो को चार्जर तोंगा लेताब ai charger su chinjakhre charger di yawrokti si yawraga phone si yawraga charger yawdri huji मैम सिगी फोन से डिजाइन दसु याम फजबको मैम सी स्क्रीन दा उरि से होरेन वीडियो सिगे लोसलको सरुक दा मनिंग दा मुथोला मंगे को सिगी फोटोस वीडियोस कुम खरा को आदि सिगी फोन सिगी डिजाइन कमाइन कमाइन तौगे है तो याम का फजना खंगना बे दमकता सिगी फोन से लुपा लिसिंग कुन गी रेंज ता लेरम मने लुपा लिसिंग कुन गी रेंज ता लेरम तो ऑफर ग कोनना मैम अदुम मतम दा लॉन्च तो मतम दा लिसिंग 35 फाउबगी दा होंगा फाउदा अदु फाउदा लेना फंगकी अदो लुपा लिसिंग कुन गी मनुंग दा लेबा कैमरा याम फबा overall performance adum piba ngamgdaba phone ama suggest tawna mamang das oina kya video kya semadu yawjakraba aduga yamna phaba phone brand ama also oriba khagi Samsung haiba brand se phaba phone sin manung da ma oiba phone amani ado handak ke sale manung se da mu hen offer yawpodagi ta discount ga tor kan lupa lising 35 gi manung da sigi phone se pa haija si camera so 50 megapixel gi camera ni aduga ma je optical image
stabilization support tauba OIS support tauba camera amani aduga magi performance dum game thanamusu medium setting da dum sanaba yaba aduga magi phone sigi battery sina 6000 mAh ki battery oibanina battery backup sisu nongmadagi hena fatana dum backup pi bangamba dum ba ba phone amasu oire aduga masigi phone se design da su faraba Samsung hariba company sina software gi matang da su chahi ahum mari sigi phone sigi software update Android update na chingbo pirakani aduga security patch su update adum matam matam gi pigani hariba super AMOLED display su support tauba aduba yamna matam jiga chanaraba phone ama haitare asi lupa lising 35 gi range da dom na handaki share manung sida lei hoba se adigi faba option ama oigani best option ama oigani haiduna su ai mamang da ꯁꯤꯒꯤ ꯐꯣꯟꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤꯡꯗ ꯄꯟꯖꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯀꯌꯥ ꯁꯦꯝꯖꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯕ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯣꯝꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟ ꯐꯥꯎꯕꯒꯤ ꯕꯖꯦꯠꯇ ꯐꯣꯟ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯉꯝꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯤ ꯐꯣꯟꯁꯤꯗꯩꯁꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟ ꯌꯧꯍꯟꯗꯕꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ 15,000ꯗ ꯑꯁꯤꯒꯤ ꯐꯣꯟꯁꯦ ꯂꯩꯔꯀꯥꯟꯗ ꯁꯦꯝꯁꯪꯒꯤ ꯑꯣꯏꯕ ꯐꯣꯟꯁꯤꯡꯗꯗꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ 10,000 ꯒꯤ ꯔꯦꯟꯖꯇꯒꯤ ꯍꯧꯔꯀꯥꯟꯗ ꯑꯇꯥꯡ ꯑꯇꯥꯡꯕ ꯐ꯭ꯂꯦꯒꯁꯤꯞ ꯂꯦꯚꯦꯜ ꯐꯥꯎꯗ 24 ꯑꯜꯇ꯭ꯔꯥ ꯐꯥꯎꯕꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯦꯝꯁꯪꯒꯤ ꯐꯣꯟꯁꯤꯡꯗ ꯆꯥꯔꯖꯔ ꯌꯥꯎꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯨꯄꯥ ꯂꯤꯁꯤꯡ 15,000ꯗꯨꯗ ꯑꯃꯨꯛ ꯑꯣꯔꯤꯖꯤꯅꯦꯜ ꯆꯥꯔꯖꯔ ꯑꯩꯈꯣꯏꯒꯤ 25 ꯋꯥꯠꯀꯤ ꯐꯥꯁ ꯆꯥꯔꯖꯤꯡꯗꯣ ꯂꯩ ꯇꯥꯔꯒꯁꯨ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯂꯤꯁꯤꯡ 13 ꯐꯥꯎꯒꯤ ꯔꯦꯟꯖꯇ ꯑꯣꯚꯔꯑꯣꯜꯗ ꯍꯥꯏꯗꯤ ꯄꯨꯂꯞ ꯑꯣꯏꯅ ꯐꯨꯜ ꯄꯦꯀꯦꯖꯇ ꯂꯨꯄꯥ ꯂꯤꯁꯤꯡ 13 ꯐꯥꯎꯗ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯁꯤꯒꯤ ꯐꯣꯟꯁꯤꯗ 25 ꯋꯥꯠꯀꯤ ꯐꯥꯁ ꯆꯥꯔꯖꯤꯡ ꯁꯄꯣꯔꯠ ꯇꯧꯋꯦ ꯑꯗꯨꯒ ꯐꯣꯟꯁꯦ ꯃꯁꯤꯒꯤ ꯐꯣꯟꯁꯦ ꯍꯧꯖꯤꯛꯀꯤ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯕꯖꯦꯠ ꯔꯦꯟꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯁꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ 15,000 ꯐꯥꯎꯒꯤ ꯔꯦꯟꯖꯁꯤꯗꯗꯤ ꯃꯥꯅ ꯂꯨꯄꯥ ꯂꯤꯁꯤꯡ 20ꯒꯤ ꯔꯦꯟꯖꯇ ꯂꯩꯔꯝ ꯇꯥꯔꯒꯗꯤ 19,000 20,000 ꯍꯥꯟꯅ ꯄꯤꯔꯤꯉꯩ ꯃꯇꯝꯗꯒꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯐꯣꯟ ꯈꯔ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕꯀꯣ ꯔꯤꯌꯦꯜꯃꯤ P2 Pro ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯐꯣꯟ ꯃꯌꯥꯝꯁꯨ ꯂꯩꯈ꯭ꯔꯦ ꯑꯥꯏꯀꯨꯒꯤꯒꯨꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯤꯒꯤ ꯐꯣꯟꯁꯦ ꯂꯨꯄꯥ ꯂꯤꯁꯤꯡ 15ꯒꯤ ꯆꯥꯡꯗ ꯍꯟꯊꯔꯛꯑꯕꯅꯤꯅꯀꯣ ꯑꯣꯐꯔꯒ ꯂꯣꯏꯅꯅ ꯑꯃꯨꯛ 13 ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯂꯩꯕ ꯐꯪ ꯇꯥꯔꯗꯤ ꯂꯨꯄꯥ ꯂꯤꯁꯤꯡ 13ꯒꯤ ꯔꯦꯟꯖ 15ꯒꯤ ꯔꯦꯟꯖꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯐꯣꯟꯁꯤꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯁꯖꯦꯁ ꯇꯧꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯀꯦꯃꯦꯔꯥꯁꯨ ꯁꯦꯡꯉꯕ ꯑꯣꯚꯔꯑꯣꯜ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯐꯔꯕ ꯕ꯭ꯔꯥꯟ ꯚꯦꯂꯨꯁꯨ ꯂꯩꯔꯕ 6000 mAh ꯑꯣꯏꯔꯕ ꯑꯗꯨꯒ ꯗꯤꯁꯄ꯭ꯂꯦꯁꯨ ꯁꯨꯄꯔ AMOLED ꯗꯤꯁꯄ꯭ꯂꯦ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯥꯒꯤ ꯐꯤꯆꯔꯁ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯐꯤꯆꯔꯁ ꯃꯌꯥꯝꯁꯤꯡꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯗꯤꯇꯦꯜꯁ ꯃꯌꯥꯝꯗꯨ ꯑꯗꯨꯝ ꯂꯣꯏꯅ ꯎꯅꯔꯝꯕꯅꯤ ꯌꯥꯝ ꯇꯣꯏꯅ ꯑꯩꯅ ꯄꯜ ꯂꯩꯔꯕ ꯐꯣꯟ ꯑꯃꯅꯤ ꯂꯣꯏ ꯈꯪꯅꯔꯝꯕꯅꯤꯀꯣ ꯑꯗꯨꯅ ꯂꯨꯄꯥ ꯂꯤꯁꯤꯡ 15 ꯐꯥꯎꯒꯤ ꯔꯦꯟꯖꯇ ꯑꯐꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯔꯤꯚ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯩꯖꯔꯛꯄꯅꯤ ꯃꯁꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯃꯁꯤ ꯁꯤꯖꯤꯟꯅꯔꯒ ꯄꯥꯏꯔꯒ ꯌꯦꯡꯉ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯐꯣꯟꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒ ꯐꯣꯟꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯌꯦꯡꯉꯀꯥꯟꯗ ꯈꯪꯉꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯦꯜꯁꯦ ꯑꯗꯨꯝ ꯇꯥꯡ 3 4 5 ꯐꯥꯎꯗ ꯑꯗꯨꯝ ꯆꯠꯊꯈꯤꯗꯕ ꯁꯦꯜꯁꯤꯡꯗ ꯑꯗꯣꯝꯅ ꯍꯥꯟꯅꯗꯒꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯩꯔꯝꯃꯒ ꯆꯃꯝꯅꯕ ꯂꯩꯁꯤꯔꯥ ꯂꯩꯒꯨꯝꯁꯤꯔꯥ ꯈꯜꯂꯝꯕ ꯂꯩꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯅ ꯁꯖꯦꯁ ꯇꯧꯕ ꯌꯥꯕ ꯐꯣꯟ ꯑꯃꯅꯦꯅ ꯈꯜꯂꯒ ꯄꯨꯖꯔꯛꯄꯅꯤ ꯂꯨꯄꯥ ꯂꯤꯁꯤꯡ 15ꯒꯤ ꯔꯦꯟꯖꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕ ꯌꯥꯕ ꯗꯤꯖꯥꯏꯟꯁꯨ ꯌꯥꯝꯅ ꯐꯖꯕ ꯀꯦꯃꯦꯔꯥꯁꯨ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯕ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯝ ꯈꯥꯡꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯄꯨꯖꯔꯛꯄꯅꯤ ꯑꯁꯤꯒꯤ ꯐꯣꯟꯁꯤꯒꯤ ꯃꯁꯛꯁꯦ ꯑꯩ ꯐꯣꯇꯣ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯣꯟꯁꯤꯒꯤ ꯐꯣꯟꯁꯤꯗꯩ ꯀꯥꯞꯄ ꯅꯠꯇꯕ ꯐꯣꯟꯁꯤꯕꯨ ꯎꯠꯄ ꯐꯣꯇꯣ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁꯔꯨꯛꯇ ꯊꯣꯟꯖꯔꯝꯃꯒꯦ ꯍꯦꯟꯅ ꯂꯥꯏꯅ ꯎꯕ ꯑꯃꯁꯨꯡ ꯈꯪꯕ ꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯤꯒꯗꯕꯗꯤ ꯃꯌꯥꯝꯅ ꯁꯦꯝꯁꯪꯒꯤ ꯐꯣꯟ ꯂꯩꯕ ꯃꯇꯝꯗ ꯐꯣꯟꯒꯤ ꯕꯣꯛꯁ ꯃꯅꯨꯡꯗ ꯆꯥꯔꯖꯔ ꯌꯥꯎꯔꯛꯑꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯥꯔꯖꯔ ꯇꯣꯉꯥꯟꯅ ꯂꯩꯕ ꯗꯔꯀꯥꯔ ꯇꯥꯏ ꯆꯥꯔꯖꯔꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯣꯐꯔꯒꯤ ꯃꯇꯝꯗ ꯂꯨꯄꯥ 999ꯗ ꯐꯪꯉꯤ 1000ꯗ ꯑꯁꯦꯡꯕꯒꯤ ꯄ꯭ꯔꯥꯏꯁꯇꯤ ꯑꯃ ꯃꯣꯏꯅ ꯁꯦꯝꯁꯪꯒꯤ ꯋꯦꯕꯁꯥꯏꯠꯀꯨꯝꯕꯗꯗꯤ 1499 1499ꯗ ꯐꯪꯕꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯐꯔ ꯃꯇꯝꯗ ꯂꯩꯕ ꯌꯥꯕ ꯑꯗꯨ ꯑꯣꯞꯁꯟ ꯑꯃꯁꯨ ꯑꯣꯏꯔꯦ ꯆꯥꯔꯖꯔꯗꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯇꯨꯡꯗꯁꯨ ꯁꯤꯒꯨꯝꯂꯕ ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯒꯦꯖꯦꯠꯁꯤꯡ ꯑꯃꯗꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯂꯝ ꯀꯌꯥꯒꯤ ꯑꯟꯕꯣꯛꯁꯤꯡ ꯔꯤꯚ꯭ꯌू ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨꯁꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯔꯕ ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ